Manipur laingang na English tengani kungi February taraga tarukta pangthokhiba forest guard examination gi result athubada haidokpiu examination asi haidokpagi mahutta lainga kasina anauba forest guard launabagi khongthang paikhatlakliba asi khudakta lepkadabani haina joint candidate forest guard 2019 gi maikaidigi laingakta thamlakli Manipur Press Club ta paumi shinga unabada joint candidate forest guard 2019 gi M Somen Kauba candidate amana fongdorakpada English singani taraga mapan gi January kunga mangada forest guard humfutara launabagi damak laingang na advertisement tauduna English singani ga kungi February taraga tarukta examination pangthokhi adubu hairiba examination asi result haidoktana namshinduna thamlaba tungda English singani kunga humdoi August kunga humdoi da examination asi cancel tawre haina order ama thokhi Masigi matung inau nauna forest guard amukhanna launaba notice thoktuna lakliba January taragani thoida amukhanna examination tawgani hairakpa asi yaningde English singani kunna pangthokiba examination hana haidoklaba tungda anauba recruitment lawbiyo haina takselakli Matam sangna haidoktana leraklaba forest guard exam bu nauna amuk notification thoksil laga lakliba date 12 Numit asida pangthokani tawriba si tawbiganu May 3 tagi horakpa Manipur gi irang na maram oiraga nauna apply tawba ngamhodaba candidate lising tara hena leiri hojik S bar oirakpa amadi nauna apply tahodaba sina candidate kya gi life mangoi fiyo moire aduna government na athuwa matamda 2020 da pangthokiba turn examination si haidokpiu